All India Radio Imphal gi itihasta kauba ngamdana adumak lehoragadaba langlaba thawan michak amagum ngalamba program executive Bijaya Yumlembam megi tang taranithoi yumsakation numit ing lisingani kon mathoi numit asida aikhoi khwaibu thadok lamduna mapugi khuyada tinkre Bijaya Yumlembam ing lisingama chamapal marpumapan gi April gi tang taramapanda transmission executive oina thabak pu bahauki transmission executive oina join tawdringai matam Akashbani Imphal gi Western Music ki casual announcer oina su matam khara lerami English ngani ahumgi October thada program executive oina promotion fanglaba matung All India Radio Silchar dasu matam sangna thabak purami madugi matung All India Radio Imphal da amuk halaktuna tongan ba section sing maruina music naharol gi khonjel wari English talk nupi gi thauram na chingba kaya paiduna hena magun leiba thauram kaya puthok pirami Bijaya Yumlembam na leikidabada Akashbani Imphal gi senior announcer oina leibirambi Yengkhom Jugesorina asumna phongdori Yumlembam Bijaya office ta lairingai da maaga gese thabak panna tawrami mana casual oina rex oina pex oina so pulami mahak se office ta thabak tawraga so ma janu pini ngasi mana khanghodna laite tabada skimate nungai khide ai wanga mam khangde madi thabak tawda tandaba mana tawge ninghiba thabak khudingmak tawwa yamna strict oiba angang ni machasu yam honaba kali magumba misagama radio da leibe se yamna kanabare ni khali magwa misagama mangkhibase agi mot adi radio gi oina so amang ba khadi leram gadra khali wa ngangba icham na mayam da pangang da ngangba yuani mabuk da karim ta leite ma yamna free na friend ko ina mana ngangning ba do phat law ngang thokhini sawas yamna thui hanba se amna thui adana ngasi mana leitaba se ingondadi yam nungaite ai punsida chau chaitheng ma piba dongna tawi magi atmana shanti oina leiba masitane na pami ba Doordarshan Kendra Imphal gi assistant director of program oibiramba Manibabu Likmabam Marup Bijaya nang taibang chenjen doiduna isona pirakpa sintha matam khara tawromlaga chaikado nangdi ingna chikna santi oina isor gi khoya khara changaga matam chupagi oina santi oina laiko ningsingninga sisu nanga igana hodolomba cheol sitham Manipur nahaki khonjel haki khonjel All India Radio Imphal yana cheol sitham Manipur tamo khanan kumana producer hoire puthoki bani nangi thauna nangi honaba kanba nahaki khonjel li Akashbani Imphal leiri makhai adum ninduna lehorogani nangna pangthoklaba sintha kaya do ngasisu Akashbani Imphal lu tariba mipum khudingmakna adumak sonaduna lehorogani matam khara isorna sintha amamam piduna nahaksu aihaksu aikhoi punamasu sintha pangthoklamani adubu isorna taibang mapumana sembibagi matungina akhoi akon ahangi wadani nang mathangi mapuk thajaragadi amuk punna unaminasi punna thabak tawminasi matamda akhoi harau na amuk nokminasi ko ningsingninga sisu nahaksu aihaksu aikhoi punnamak yamna afabati mamoina praja miyamgi Manipur miyamgi seba tawdo ngasisu ningsangli sinthariba milugi pisna agoi dinarambagi lamandu singboirasanu Bijaya bidhai pijariko Akashbani Imphal gi announcer oibiramba amadi saknai rabi saisakpi Chongtham Kamalana su magi warol asumna phongdori ngasi si onthokna nungaitaba numit haibadu oire aina ngahak potharingaida aigi maru yaimbina Bijaya leitre haina haire kapminare telephone da toke sori da su amu hange toke sori ga su kaya kapminare ado onthokna nungaite aduna inaw no pi Bijaya se onthokna magun laiba aina mangondagi pamjaba khara yauri magi nupi ama oiraga su thauna phaba masabu yamna confidence laiba adai mangonda karigumba thabak ama sinaba matamda ma phajana mana
mai pangthokpa ngamba. Karigumba kanda aikoina radio da kuina leijarakpanina suggestion na chingba kaya su tane ado aina haijabasune manane adum yabiba lobiba aduna yamna nungaiti mana handak leitabase adagi amana Pushparani si GTV da kaurakpa matamda personal audition ama darkar oiba aduda kana chatkani sidi haidana khanaba matamda mana thauna phana chongthoe isima Pushparani pura ai chatki adudagi mahakna Pushparani si pubibani audition khalae adunadi ma amuk chatpa matamda paisa si darkar oidana ana bota maiga chanda open air theater sida magi isaya ma pangthoga ticket play oina madudagi phangba paisa khara mayamna hapirakpa khara tawdana GTV da chattana akoigi competition du da first ka tarakhiba adugumba kaya manane mateng yamna pangbiki aduna magi pokpada loinarakpani haibe ya migi mateng pangba aruba thabak ka se man heta tawningba heta yawningba are association organization kaya mana samnadaba yawdi mana pangthokmdaba yawdi aduga mangondagi aina ni asa yamna tawbani pension phangakanda aina maga unagani aduna maga wari sagani aina mangonda asa yamna thambani adubu ma ngantana satkhre nganmalli yam pente yamna pamuba nupi masani aduna aina amuka hena pamjaba amana karigumba office amata nupiga nupaga akoi chap manana thabak tawminaba matamda nupi singsida khara hantarap yengbagi mawongse adum akoi thengnai adubu Vijayadati madungam khiti aduna masisu aina yamna pamjaba ama oiba masasi yam thajab mana bukhangrabadi hekta tawbangamba adugumba nupini onthok na pamukhre aduna Vijayanang na handak aruiba khongchat chatkibase ichi yamna nganmalle ne khali pamui onthok na pamui adubu aruiba da bisoda haijari mapo harauna lawsan biyu shanti oina lehan biyu Akashbani Imphal gi Hanagi Station Director Moirangthem Kanan Kumar BJIMLEPMC aina 1989 da Akashbani Imphal da Kohima degi yan hana transfer lakpduda station asigi information namadi soft news da yimpham oiba thorum ama puthokse haiduna mani babu likma bamga khoi humna punna team ama semduna puthokminaki Vijaya amadi mani babu ki khonjel amadi narration adu listeners singna yamna pamnaki matam maduda chewol asida Manipur ki script asi ibinaba leitradana koina haijarubadagi lekhidraba pabung RK maipakshana amadi aigi marup yambem labana ibiki madugi tungda oza khangembam samungona ibirakpa loktak edi wareda amadi aibu umukta kanbiu haiba serial singa si puthoklaki loinana sanglaba kangla gi wari serial amsu puthokminaki Vijayana mahaki chahi chaurakna kuntrani thoi hinba sida Akashbani Imphal ga loinarakpa asida mahangna puthoklamba thoramsing maruina nupi thoram angangi thoram amadi Indian music section da chaw na mahangna contribution thamki mahakna Manipuri folklore amadi folk song ge anauba mafam kaya ama abu haibadi radio gi oina leiriba Asian Broadcasting Union gi platform da China amadi Sri Lanka da chattuna nauna sak takpangamki mahagna khanghaudan lekhidabasi Akashbani Imphal gi amadi radio bu nungsibiba Manipur gi miyam kaya gi mafamda thoidokna ahangba ma lehuta natana awaba chithing ama soidana piramlabani haina khalle Akashbani Imphal gi Head of the Program oina thopubiriba Robinson Sanate ei khoi gi irakta tin birambi All India Radio Imphal gi Program Executive Coordination thodang lo birambi loina na All India Radio gi mahut sinduna Colombo da pangthokki ba Asian Broadcasting Union Festival da India gi mahut sinduna Manipur gi team bu lead tawkhibi amasung Manipur gi
saknairabi artist amabu Beijing da pangthokkiba ABU competition da India gi mahut sinduna pukibi Miss Bizaya Yumlembamna manung matam chadana khanghodana leikhi dabada All India Radio Imphal gi staff sing amadi isana leikhi drabigi imung manungi awabadasu saruk yazari saknairabi saisakpi mangka mayang lambam Manglan oiramati ko haina hanjin khanjai adubu nebisi adi chatkre All India Radio Imphal lo nene leitrabanina panghangani nene bizia yamna straightforward oibi mahausabu yamna pamjabi dongdong nganganbi phagi juka yam tawbi nene gi hokna nokpu makhol do mokhana taba phangaroi rang doirabu ringe nene ga kalambo chatmina khibado aigi heka pokpi ima yaudраbasu aibu setpadagi chabadagi kebadagi loisanbibadagi khudima ima amagi tawam thokpu loinama nene nahakna tawbi khibado asidi nahongna loina ningsing halle yamna waramgani nene do araiba makeup si phawda oiriba phibam sina nene gi manakta laklaga lei ama phawba kachaba ngamdre nene bulapna khurumjari aigi oza saklabi aigi ima saklabi aigi icha gumbini na hakti hairambi nene bizia nahak nungai na chatloko mahakna hinglingai matamda artist singbu awangbat thakta thangatuna ikai kumnaba pamki saisakpa amadi sairengba singbu pukning thaugatpu oina Bijaya Yumlembamna paring naina puthok piramba thauram asaibagi sairol ningsingba yai thauram asigi mapan suba tangkakta sairengba Khuraijam Phulendrigi machanupi Dr. Khuraijam Konikaga telephone gi khuthangda wari sanakibaduna magi aroiba interaction program oikre Anoba juki anoba asapuduna ko hariba mayek asi matam khudimakta chunadana ta leiraba khoi chanadana ta leiraba mayek ni ko masi iba matam da konika hoi gyan tarabra kamai tawbi yamna ngalingai matam gi isai ni na chumite anoba juki anoba asapuduna lagona harol haiba mayek asi khoina gyan tarapu matam da leirame haitane chumne aduga akhoi gi radio da di matung ta na isai si naharon singna thiradaba ni khangde ko isai si makha ta na di sakhi Reba babagi isai singse adubu magi khoigi thengdar aba matam sida isai ibasi adum tokhrabra natraga leptana adum ikhibra kamai tawi leptana ikhise mahakna akhoigi Shantilata Memorial School Onabaza da leba sigi akhoigi school gi songse isai se babana ibigi lawshingi laisingda lainingba akhoini anoba mirol gi lamjingba kaina am ibigi masigi sursina akhoigi tamo Joy Kumar mana panbigi yam nungsiba isina Joy Kumar se adum baba se leptana adum di igi magi iramba mayek ase akhoina isai oina puthoktragasu mana leigi je phawbada iramba mayek mayam ama isi adum lei kyamuk leiri isai se dum babane losilakpada magi punsigi aroiba kaino haitare adudadi manak isai se tara manga gumbadi ibirami che ado magi isai mayek oina aingonda di leiri kaniyuba kanagumba harana karigumba babagi isai mayek se pami haragasu ene am harauna pizegani yam nungai konika tabada aduga babagi isai singse khoina sum tajabada isai si yamna soft oiba khoi nupi maitai nupi singi matang da he iba ko Maitai lekol da sali ba leirang tabada khoida thamoi da thuklawba madum phaweba mai isai mek se ko babung si akhoi gi nupi ga se yamna awang ba thakta pukhatba adegi nupi habisi si tawgadabani ga haibasi konika hoida ga takpira pra kamai taw yes adudi ichi adum babana akhoi ichinina ohum se yorupa matamda baba imana yorupa matamda nangna nupini si tawba yade nangna nupani si tawba yai haiba akanna ba kari su thamgide ngasidi khamba nanghaudana chatkre Akashvani Imphal gi atiyada langnanga lamba thawan mairado mapugi leikol da tenkre chatloko nahaki thawaina lairam lenda ingna chikna nungaina leluroko kachari na phamda senglaba mit ki pina tarpan oina